Manipur gi Erang Asi cross Borderda drug Amadi Khutlai Lallonbagi Thabakna Thokhanbani MP Owaisi Pawasi Pandam Pausi dagi Lokhatchabani Manipur gi Erang Asi cross Borderda drug Amadi Khutlai Lallonbagi Thabakna Thokhanbani haina All India Malis Itahadul Muslimin AIMIM gi luchingba Lok Sabha gi MP Asaduddin Owaisi na Parliament mifamda phongdokhrei mahakna hai 2023 faubada Manipur da drug fabagi chang wangkhalakibaga loinana handak thokliba Erang Asi cross border da drug amadi Khutlai Lallonbagi Thabakna hena sauthokalakibagi maram oiraba yai Afghanistan na kumja 2012 da drug Lallonbagi mayokta laingaki akanba thingba ama lakhe masina India ga Myanmar ga yumthangnariba Eastern border da de achoba singnaba ama oire Haujikti Myanmar leibak asi malemda khwaidagi opium puthokpa leibak ama oire haikibaga loinana masina maram oiraga Manipur na khwaidagi masung yamna drug faba oire haikhe MP Owaisi na hai 2022 gi July thadagi na 2023 gi July tha faubada crore kayagi yamlaba drug fagat khibana India gi oina khwaidagi drug yamna faba state ama oikhe loinana NCB gi Deputy Director General na High Court drug trafficking tawbada lakpa senfam na Khulai paibasing da ngaklo pi haina phongdokhibasu laikhre haikhe Manipur da hojik thokliba Erang Asi aina yadaba popi thabagi sang wangkhalakpa Myanmar da drug factory tawrakpa loinana cross border da drug Lallonbagi sang wangkhalakpadagi ne masigi mathakta Khutlai Lallonbagi thabak chatharakpana Erang Asi hena chauthokalakpagi oithokpa lai haina phongdokladuna NCB modernization tawbada supnatagi lupa crore manga khaki senfam khaidokpa natana achouba senfam khaidokpa leite haina su phongdokhe Erang Asi gi Judicial Inquiry Commission gi report mathang sahi gi May fawbugi manungda pikhalangnaba gazette notification thokhrei pawasi paujel pause dagi lokhatchabane sahi amaga tha taret helaglaba Manipur da thogliba Erang Asi gi Judicial Inquiry Commission gi report mathang sahi 2025 ki May kun fawbugi manungda pikhalangnaba Ministry of Home Affairs na gazette notification thokhrei Ministry of Home Affairs na thokhiba gazette notification aduda Member ahumna saba Judicial Inquiry Commission na Manipur gi Erang Asi gi matangda thigalliba sigi report pikhalakpagi deadline adu 2025 ki May kun fawba sangdokhiba nei loinana notice aduna hairiba na Commission Inquiry Act 1952 gi 60 gi section 3 gi power season aduna Ministry of Home Affairs ki number SA 2424 close E dated June 4 2023 gi notification adu Central Laingangna amendment tawraduna commission asina makoigi report adu lakliba 2025 ki May kundagi sangthadana pikhalakadabani haire haukiba chahi gi May marida Ministry of Home Affairs na Guwahati High Court ki retired Justice Ajay Lamba na chairman oiba amade retired IAS Himansu amade retired IPS Aloka Pravakar na member oiba inquiry commission ama semkhibane panba yabadi Ministry of Home Affairs na Commission adu da Manipur gi Erang Asi gi inquiry report adu 2023 gi November kunda famkhiba ahanba full sitting numitagi tha taruki manungda pikhalangna bahai khibane adubu matam amuk sangdoktuna chahi asi gi November kunda pirangna bahai khiba laikhre Ministry of Home Affairs ki matung inade Commission asina thigatpagi saruk ama waina 2023 gi May ahum gi Erang amade masigi makha tarakiba Erang gi tongan ba thogdok wathoksing tongan ba phurup sing asigi thokiba thogdok singi matangda thigana bahai khibane Commission asina su state ki maikei dagi asoiba ahoba laikhibra haina thidokna ba khangan khibane ningsing ba yabade 2023 gi May ahum dagi state asida khangaudana thoglakhiba maitai amasung kuki anigi Erang asida haujik phawbada miyoi sanigi yankhai gi mathakta misi mina thokhrei more tengnopal Churachandpur Kangpokpi amadi Tampaki tongan ba district sing dasu Erang asina maram oiduna pamdaba thogdoksing leptana thokle Erang asina miyoi lising hompu henna tongan ba relief camp sing da sangjafam lawduna laibagi mathakta yum kai kaya ut on khravane